ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯦ ꯇꯧꯔꯤꯕ ꯁꯖꯥꯏ ꯈꯣꯠꯖꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯋꯥꯕ ꯀꯩꯅꯣ ꯁꯣꯝꯗ ꯌꯦꯡꯉꯨꯁꯤ ꯄ꯭ꯂꯦꯇꯤꯡ ꯇꯧꯔꯒ ꯊꯝꯃꯤꯕꯁꯤꯒ ꯁꯤ ꯆꯥꯛꯁꯨ ꯍꯥꯞꯇ꯭ꯔꯤ ꯁꯤꯗ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯇꯧꯔꯝꯗꯥꯏꯗ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯉꯥꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯇꯧꯔꯝꯗꯥꯏꯗ ꯀꯦꯃꯦꯔꯥ ꯇꯥꯗꯅ ꯍꯩꯗꯣꯛꯇꯅ ꯑꯃꯨꯛ ꯁꯤꯟ ꯈꯣꯟ ꯇꯧꯔꯤꯅꯤ ꯋꯥꯔꯕꯅꯤꯗ ꯑꯪꯀꯝ ꯍꯩꯗꯣꯛꯇꯣꯔꯦ ꯍꯩꯗꯣꯛꯑꯦ ꯑꯩ ꯏꯁꯤꯡꯒꯤ ꯀꯣꯟ ꯄꯨꯔꯛꯇ꯭ꯔꯦ ꯇꯥꯔꯛꯀꯅꯤꯀꯣ ꯍꯅꯨ ꯑꯣꯔꯤꯖꯤꯅꯦꯜꯗꯅꯤ ꯇꯥꯔꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯥ ꯃꯇꯝꯁꯦ ꯑꯁꯤꯒ ꯏꯈꯪ ꯈꯪꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯝ ꯇꯧꯔꯦꯕꯀꯣ ꯅꯨꯡꯊꯤꯟꯁꯦ ꯅꯣꯡ ꯐꯖꯅ ꯆꯨꯔꯦ ꯉꯔꯥꯡꯗꯒꯤ ꯑꯣꯝꯆꯥꯛꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯤ ꯏꯃꯥ ꯅꯨꯡꯁꯤꯠ ꯑꯣ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯦ ꯀꯩꯅꯣ ꯇꯥꯔꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯠꯁꯦ ꯐꯖꯅ ꯁꯤꯠꯂꯦ ꯁꯤꯠꯂꯦ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯏꯅꯝꯆꯥ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯔꯦꯕ ꯑꯗꯨꯁꯨ ꯆꯠꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯅꯣꯡ ꯇꯥꯔꯕꯅꯤꯅꯅꯦ ꯑꯗꯨꯝ ꯀꯩꯀꯩ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯄꯀꯧꯔꯥ ꯑꯃ ꯊꯣꯡꯉꯦ ꯀꯦꯞꯁꯤꯀꯝꯒ ꯄꯀꯧꯔꯥ ꯇꯧꯔꯦ ꯑꯃꯅ ꯀꯩꯅꯣꯗꯣ ꯍꯋꯥꯏ ꯃꯔꯨ ꯈꯣꯛꯄ ꯑꯃ ꯊꯣꯡꯉꯦ ꯑꯁꯤꯅ ꯐꯨꯜ ꯀꯣꯕꯤꯒꯤ ꯕꯣꯔꯥ ꯑꯃ ꯇꯧꯔꯦ ꯑꯃꯦꯠꯄꯤ ꯈꯔ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯒꯅ ꯃꯣꯇꯣꯔ ꯆꯅꯥ ꯑꯗꯒꯤ ꯈꯥꯃꯦꯟ ꯉꯧꯕ ꯈꯔ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯅ ꯌꯣꯡꯆꯥꯛ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯆꯥꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯌꯥꯝ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡ ꯇꯧꯔꯤꯉꯩꯗ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯇꯥꯗꯅ ꯍꯩꯗꯣꯛꯇꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯏꯁꯤꯡꯔꯣ ꯊꯦꯡꯛ ꯌꯨ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯑꯣ ꯌꯥꯅ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ ꯊꯣꯡꯕꯗꯤ ꯌꯥꯝꯅ ꯋꯥꯍꯧꯗꯦ ꯀꯦꯃꯦꯔꯥ ꯁꯦꯠꯇꯤꯡ ꯇꯧꯅ ꯆꯥꯔꯝꯗꯥꯏꯁꯦ ꯁꯤꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯍꯧꯁꯤꯒꯦ ꯑꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨ ꯈꯣꯛꯄꯁꯦ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯤꯔꯥꯃꯤꯁꯇ ꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯦ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯈꯔ ꯇꯧꯒꯦ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯃꯦꯠꯊꯣꯛꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯈꯥꯃꯦꯟ ꯉꯧꯕ ꯍꯥꯎꯔꯦ ꯃꯌꯥꯝꯁꯤꯅ ꯐꯨꯜ ꯀꯣꯕꯤꯒꯤ ꯕꯣꯔꯥꯅꯦꯕꯀꯣ ꯈꯨꯆꯥꯎ ꯑꯃꯅꯤꯈꯨꯆꯥꯎ ꯑꯃ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏ ꯉꯁꯤ ꯕꯧꯔꯤꯁꯦ ꯈꯤꯇꯪ ꯐꯖꯅ ꯕꯧꯕꯤꯌꯨ ꯍꯥꯏꯔꯒꯅ ꯏꯀꯥ ꯀꯥꯅ ꯕꯧ ꯊꯝꯃꯝꯃꯤꯅꯦ 이게마 라와이도 사업을 인물이죠. 러브이도스. ꯂꯋꯥꯏꯕꯨꯗꯤ ꯏꯪꯉꯤꯅꯦ ꯑꯗꯨꯏꯁꯨ 그럼 문나마에 떠오르미네. ꯑꯩꯅ ꯈꯨꯠꯇ ꯃꯨꯒꯤꯅꯥꯏ ꯇꯧꯏꯕ ꯃꯌꯥꯝꯁꯦ ꯄꯀꯧꯔꯥꯁꯦ ꯇꯦꯁ ꯇꯧꯒꯦꯀꯣ ꯁꯤ ꯀꯦꯞꯁꯤꯀꯝꯁꯦ ꯑꯁꯤꯒ ꯊꯣꯡꯉꯤꯅꯦꯕ ꯑꯗ ꯑꯩꯒꯤ ꯄꯀꯧꯔꯥꯁꯦ ꯕꯥꯃꯣꯟꯅ ꯊꯣꯡꯕ ꯀꯣꯔꯛ ꯀꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯦ ꯇꯧꯕ ꯄꯥꯛꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯎꯕꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯏ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯤꯁꯇꯔ ꯑꯍꯥꯟꯕꯗꯨꯅ ꯆꯥꯈ꯭ꯔꯦꯕꯀꯣ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯏ ꯄꯥꯛꯑꯁꯨ ꯍꯥꯎꯕꯅ ꯃꯔꯨꯅꯦꯕꯀꯣ ꯍꯥꯎꯔꯒ ꯂꯣꯏꯔꯦ
하위 아침먹이. 가면 바자. 아우. Ngayon kapsikang mo pakura to ngam to sabi ko wow. Phim mấy Pokora quá. Rau rồi mà. 야우들이 또 아무도 다. Nhung cháu mà tầm gì đến Nga cháu đủ cho mà này. Mà chích chính cháu với hào à. 사이즈 안 보더라. Ô rồi mà. 불구경을 아주 하고 있다. Wow. Mayam ayun dum ujabada ko bibura ho ba matamda. Mayam na dum hay bana ba. Kabo kabo phuto ga dai di beson rupa ga ho ba ga na bana ba. Ai adugi mahutta mayam ko. Asi patak taw na ne soira ga pak pak na soibira ga ne. Thumda tingbiro ahamba. Thumda tingaga thangat pira ga ne phajana phi akang mamna teithok pira ga ne. Beson rupa ga ho ba. Kyam sathina ha gi ongwa. 아주 신나가 왜? 그냥 야만이나. 마티 남자 아마가. 하지나 뭔데 막 Pokora 동안에 받잖아 허러면. 아टे में वैसन रहो जो जागसी वैसन
ꯉꯁꯤ ꯅꯣꯡ ꯆꯨꯔꯝꯗ꯭ꯔꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯩ ꯋꯥꯔꯤ ꯂꯩꯇꯦꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯛꯇꯥꯗ ꯑꯣꯏꯕ ꯃꯊꯦꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯧꯔꯝꯃꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯃꯊꯦꯜꯁꯦ ꯇꯧꯗꯦꯕꯀꯣ ꯃꯌꯥꯝꯗꯣ ꯀꯩꯅꯣꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯔꯨ ꯁꯣꯛꯁꯨ ꯌꯥꯝ ꯍꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯈꯇꯪꯗꯤ ꯕꯦꯝꯃꯜꯂꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯅꯨꯡꯗꯥꯡꯅꯤꯅꯅꯦ ꯌꯥꯝ ꯍꯦꯟꯖꯤꯟꯗ꯭ꯔꯦ ꯍꯥꯏꯕ ꯆꯥꯛꯀꯁꯨ ꯅꯣꯠꯇ꯭ꯔꯦ ꯑꯃꯨꯛ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯊꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣꯕꯀꯣ